Churachandpur Khundaba Maitai Singna Lamgi Pata Pairam the Basi Laibak Tibani Haina Minister Susindrona Fongdo Kibuafu Maduaran Baniamadi Miam the Sengdoka the Banihaina Kumuzamba Maitai Laikai Pata Dar Association Churachandpur na Fongdorakle Bestupur District Kimanung Chanba Pombikok Tangasi Angan Badagi Kuki Kulai Pai Singa Bestupur District Police Amade Kolngak Pasingya Pun Makang Bomagakan Mamong Dan Nong May Kapnare November mga dagi mangkiba nupa machani gilang lalangzin hauzik fawalay ngak na putok pang ngamdabagi mayukta JSC na kaukiba ban na status gi tampak lamdamda chaw na kaiba pire Amasong sawambung da saba temporary shelter home gi ka khudingmag inil ka bagaloina na kangthol yaudana laimai da mompak thaduna tumba na maram oiraga home asida lairiba miyoi kaya ana aye kaya yaure haide